Imes Padomiyang Tabiri Basingbu Ahan Waktada Binitana Taram Noksabagaloyana Kurumzari. Hauzik Paudamasigi Maroyo Pau Tamzari. Bisnupur District Hospital da Nauna Chaba 500 LPM Medical PSA Oxygen Plan ngasi Prime Minister Narendra Modi na online gi kuthang da sangaduna miyamda kusina kre. Saini School Impal Inkhat Kiba Sahi Yankai Surakpagi Sana Pudong Bagi Tharam ngasi Pangthokre Girls Hostel Sanaba Urep Uyung Tamkre. International Sanamahi Jan Students Association Kanglai Park Malem Sanamahi Lining Mahiroi Lukki Nipalak Suba Foundation Day Thoram Pangthokre. Loyana West Bengal Chief Minister Mamta Banerjee State Assembly gi member ama oina ngasi wasak lahankre. Mapungoyo Paulo Birase. Manipur ki district sing lairiba community health center sing da oxygen marang kaina phanganaba Manipur lenga na lakhulak pa thorangi manung channa Prime Minister KSK Santang Makhada Bisnupur District Hospital da nauna sagatpa minute amada oxygen liter chonga puthokpa ngamba 500 LPM Medical PSA Oxygen Plan ngasi Bharat ki Prime Minister Narendra Modi na online gi kuthangda sangaduna miyamda kusina kre. Ngasi ki tharamadda Manipur lenga ke maikai Bisnupur District Hospital campus ta thoram pangthotuna Chief Minister N Biren Chairman MP CP Amadi Oinam Kendra gi MLA L Radhakishore Chief Secretary Dr. Rajesh Kumar Amadi Principal Secretary Health Bumlun Mangna Athoiba Mitunglen Singh Oina Saruk Yakhi. Ngasi ki tharamadda Chief Minister na phongdokkibadi Paliba Manipur lenga asina sing amadi tongyang pham singda medical equipment amadi infrastructure sing thong manana thamnabagi lokhalakpa khongthangi manung channa oxygen plan asi sangabani. Maduna Bisnupur District Hospital asida ana layenga mari leyana mathau taba oxygen gi awat par layaroi. Atai Manipur ki district sing na lairiba hospital sing dasu makhata na oxygen plan sing hangdotuna oxygen gi awat par leitana ba honagani haiki. Amaromda CIC Kaksing Manakta Nauna Saba PM Cares PSA Oxygen Plan Su ngasi sangakre Kaksing SG MLA Mayang Lambar Ramesona Athoiba Mitungina Saruk Yaduna Pangthokiba ngasi Oxygen Plan Sangabaduda DC Kaksing Dipu Gangmaina Tharam Mapu amasung SP Kaksing Victoria Yangkhom amadi CMO Kaksing Dr. TS Rajan Anina Akhanaba Mitungsing oina Saruk Yakhi 250 liter per minute LPR capacity oiba oxygen plant sangabagi thoramaduda athoba mitungi warol piraduna MLA Mayang Lambar Ramesona hai COVID-19 lanthengna bagidamak Prime Minister Narendra Modi na luchingba BJP lenga asigi makhada Manipurda Chief Minister N Biren na luchingduna oxygen plant sing sangatpa intensive care unit ICU sing sangalakliba loyana COVID hospital singba kaya sangatuna miyang yai fanaba paikhatliba Tabak Thoram Singh Miyamna Singthani Ngaini. BJP na lusingba center amadi state lengakpu Kaksing district ki oinasu oxygen plant asikak natana ICU amasung phamung jama legadaba hospital ama Kaksing da saba haunanabagi thabak singsu mapung phana paikhatpa hore. Manipur ki COVID hospital ani saranaba thabak lokhatpada Kaksing district ta pibirakpa asimak Kaksing district amadi Kaksing SC ki miyamgi damak lengak asina Pibi Rakpa Asoba Kudol Amani. Masigdamak Miyangi Mahusinduna India ki Prime Minister Amadi Manipur ki CM Buthagatpa Pangdokki. Loinana Asigumba Tamthiraba Laina Asi Amohana Lagdanaba Ekoi Kudimakna Section na Honaminaduna Laina Asdagi Lamdam Asibu Kanminasi Haiki. Tamthiraba Laina Asina Akoida Landarakpa Matamda Khwaidagi Maru Egibu Potsi Oxygen Amadi Intensive Care Unit Masi Fangdabadagi Akoina Nuksijaba Kaningba Prajamayam Kanbang Mogdana Infal Dasu ICU bed Fangdabadagi Amadi Oxygen Fangdabadagi Akoi Butado Pirmaka Chaki Chilina Mayam Yawi Makoi Damata Atmada Koi
Santi Pibiu Haina Krumzeri go Matunda, Kariumasium Balena Sinamula Agadi, Kaching District Manunda, Akoki Manunda Ladiba, Raza Singasi, Ana Exina, Kogi Asiana talked about Koikana Honaraga, Lady Bakogi, COVID warrior Ramadi Akoi, Kaching District warrior Trineriba, Akoi, Unamanga Kano Honaminaraga, Kaching District Asi, Kaching Kendrasi, Akoi, Asigumbalina Sidagi. Ziribam district ki manung chana ningsing khulda laiba 50 bedded hospital da 500 LPM capacity PSA oxygen plant PM cares ama Manipur gi CMN Birena video conferencing ki khuthang da hangdokre hangdokpagi tharamadu da chief medical officer E Okendro SDOS Indrajit MCS SDPO TI Sanatomba MPS amadi KS Danaki Adaksha Ziribam su saruk yaki COVID-19 pandemic asida hokiba pung kunmari da Manipur da miyoi sam tara taruk nauna COVID positive oiba thengnakre miyoi amana COVID amaram oiraga laikhidre pungpham asida miyoi lisingani chatruk marphuni thoi test tawkhiduna ngasigi positive oibagi chang chada mari dasmi ahum yauki state asida hoji COVID positive case masing lakh ama lising kunma thoi changwa humdrani pan sukre apun ba miyoi lising ama sanipa humdra taruk na laikhidre ngasi phawbada miyoi Lak taram doi lising tara nipan samri tara mga test tokre. Nakalamaramda, Kaksing district ta hangliba COVID test tophamda hokiba pum kunmari da miyoi kuntra taret test toki positive oibadi thengnakide miyoi singadu lenga ki testing center da miyoi kunmanga Jiban hospital da miyoi taret amadi Ima hospital da mga test tokibani haina district surveillance officer Kaksing Keso Singha Moirang themna pirakpa report amana hairi. Malayam gi oina COVID positive case masing crore kulumdoi la humdrama thoi lising humdra panchani tramari chukre positive oiraba singasi manung da miyoi lak nipuni pan lising nipuni thoi satret maudram pan laikhidre miyoi crore kuma thoi lak nipum doi lising kulumdoi na narambadagi farakre Malayam gi manung da COVID positive case masing khwaidagi yamba lebak USA na oiri lebak asida positive case crore mari lak nipam par lising tara nipan changwa humpumanga thengnakre India na case crore ahum la kunthani palising maudra mari zahum drani thoi thengaduna ani shubada amadi Brazil na case crore ani lakh tara manga lising tara tere changwa tara mari thengaduna ahum subada leiri India ge oinadi Maharashtra na positive case masing la humpu manga lising humpu tere chatre maudra ma thoi thengaduna case masing yamba ahanba state Kerala na case Lak ni putere lising yang kai mathoi samri sumna tare thengaduna ani shubama sung Karnataka na case masing lakuma palising humdram pan sahum kuntra mathoi thengaduna ahum suba positive case masing yamba state oiri Saini school Imphal lingkhatkiba sahi yangkai subagi sana phudong bagi thauram ngasi school asida chief minister N Birena athoiba mitunglen oiduna pangthokre Tharamadu da Education Minister S. Rajan, Saini School Society ki Honorary Secretary Satil Singh, Lieutenant General Dr. Konsang Himalay retired, Lieutenant General Alan Singh retired, Atai Army amadi, Paramilitary da hauzik thabak tauriba amadi, thabak tagi pothakraba officer Singh, lenga ki makok thongba official Singh amadi saknai raba miyoi kaya su saruk yaki. Ngasi ki tharamda saruk yanabagi dama Chief Minister na school campus da thunglabaga, State Education Department ki makhada sagadakadaba nupi singi girls hostel gi urep uyung tamki. Masigi mathakta nupi singi washroom complex su sangaki. Tharamadu da wangladuna Chief Minister N Birena hai Manipur se sports amadi art and culture gi lamda talent leibagum. Larik laisu da su haiba yamna leire. Handak UPSC na loba parikhada Manipur macha taruk mai paglakki. CM na hai India leba ki manungda Manipur masa singa defense officer oibagi chang khwaidagi wangba state oiri handaki NDA examination da Saini school Imphal ki cadet tara manga mai pakle haibasi tabada apen ba poi haina su CM na phongdorakli Ekoi yam support ni ngai Vikra state sigi Lieutenant General Ali Veper Putush Lieutenant General Tamu Himalay and Tamu Alliance Sing makata yang lagi lagi brigadier gile ranked adagi colonel ranked so many officers I motion Lieutenant General Europea abi hope the officer ada nak mapa sepekan amungai berkau mai di ni hai kan heta jaga saya ada lere everywhere
अखोई मणिपुर की मिशन चले नेवी द वरसु एयर फोर्स द वरसु अदे आर्मी की द वरसु अदे इवन पैरामिलिटरी फोर्सेस द वरसु अदम ले अदुना कोई ह्यूमन रिसोर्स से मसी कोई फजना टेप तोरगा ग्रूम तोरगा ngasi October 8 lisingani kunmathoi ingda Communist Party of India Marxist ki taruk suba pasoi local conference angangai usekon Imphal West da party asigi veteran leader Sinam Lukhoina angang mapiral singkhatuna pangthokre conference asigi hawdok warol piraduna party asigi Manipur State Committee ki secretary Khetimayum Santana haiki madudi hojik lebak asida BJP na lusingba NDA lengak lakwadagi ain leitaba lomi simi singi mayote leiba ain sing semba Miyam da miyot minay jatharak pa hengalak pas na singba singasina lebak pumbada miyam gi andolon hengalak le masida akhoi bungang thona ba sem sabagaloyena lakadariba matam khara sida pasoi area sida miyang gi khongjang sagat pagaloyena party asi mapangang tangkhat na ba phongdokki party asi state secretariat member Sarat Salamna hojiki matam asida BJP lenga na UP gi Lakhimpur Kheri da ahingsa oiba mawong da chathaba lomi sing rally da Atestar Satabadagi, Asopan Asiana Yakibato, Adubo, Kandem Tobagaloyana, Lomi Singi Dabi, Pukatuna, Kongjang Sangsin Bagitangai Padaba, Dupanki. Conference Asada member Dramatoi Chaba, local committee Amakanki Amasung Kamret, Taure, Mani Harbo, CPIM, Pasoy local committee secretary Oina Kanki. Loidana, Tarampan Suba, CPIM, Manipur State Conference, Saruk Yanaba delegate Ahum Amasung, observer Ahumsu Kanki. International Sanamahi Jam Students Association Kanglai Park ISSA Malem Sanamahi Lining Mahiroi Lukini Palak Suba Foundation Day ngasi Manipur Press Club da pangthokre Taramaduda Manipur University of Culture Registrar Laisram Radha Kantana Athoba Mitunglen ISSA gi President Khaidem Kanglai Ngakpana Tharamapu amadi MU gi Law Department ki Head Y Premanandana Akhanaba Mitunglen oina charuk yaki Foundation Day to the ISSA General Secretary Lauren Bam Kanglai Ngan Bana Pongdokibada Aikogi Yelhomi Sing Ngak Sen to the Tamge Hairabadi Lamdamasa Lairiba Yelhomi Kalup Sing Culture Amadi Lining Lisong Tabak Yokatuna Tamba Amadi Togot Piba Matok Dai Lenga Asna Lamdamasta Pangba Tongan Tongamba Lay Upal Sing Sanga Yokatnaba Ek Amadi Satna Kanglon Kaya Putokre Adubu Sanamahi Lining Lisa Si Yokatnaba Todang Amata Lokat Pidaba Si Laibak Tibani Haiki Sub Treasury Office Kaksingi Makada Laiba Pensioner Singi Photo Kapagi Thabak COVID-19 gi Jatna Kanglon Sing Ngakna Satliba Thasigi Lakliba Tang Tarama Thoidagi Taramanga Fauba Ayuk Pung Tarama Thoidagi Nungtil Pung Ani Makai Fauba Office Asida Hauragani Haina Sub Treasury Kaksingna Khangalakle Photo Kapasi October Tarama Thoida Kaksing Kunyai Lekai Wairi Sumnang Amasung Kairakini October 12 Wabagai dagi Sero Amasung Wangugi Pensioner Sing October 13 Kaksing Kulengi Amasung Kaksing Turel Wangmagi Aduga October 15 Irengban Sora Unapal Palel Komla Thabi Amasung Moregi Pensioner Sing Photo Kapkani Pensioner Sing na photo kapalakpa matamda masa masagi pension book purakadabani haina Kaksing District Pensioners Association Secretary gi Zerol Amana Phongdorakli India ki tongan-tongamba media house singi thabak toriba journalist singi manungdagi Press Council of India PCI ki member kunithoi khalakpagi manungda Huyal Lanpau Pausegi resident editor oina Thaupuriba Dr. Khaidem Athaubasu PCI ki member ama oina khalle haina Ministry of Information and Broadcasting dagi thokpa official extraordinary gazette notification amana phongdorakli PCI ki member oina khalaklaba yamna naha oiriba masagi sahi 19 khatangariba Dr. Khaidem Athauba Nagpur University da graduate loira matungda Maharashtra gi Wardha da laiba Central University Mahatma Gandhi International Hindi University da Mass Communication da Master loisilakibak loyena PhD su loisinki masida nantana University asimakta da Non-Violence da Master of Philosophy MPhil su toraki madugi matungda National Newspaper ama oiriba Dainik Bhaskar Maharashtra Nagpur edition da sahi manga su paumi ama oina thabak torakra matungda hojikna Huyal Lanpau Pauseda resident editor oina Thaupuribani
Thobal district ki manung chana laiba Thobal Moijing Thobal mayumdagi sahi 12 khatang ngairibi mimanadrabi nupi macha amabu lekai asta laiba Muhammad Rafizuddin Elias Muthi sahi 65 apokpa muhaina nupi oibigi kai khunaba mangan kibagi thong akanba condemn tawi haina JSC against sexual assault to abnormal minor girl gi convener TS Akbar Khana paumisingda phangdokre Thobal Moijing Thobal mayumda laiba victim yumda pangthokiba pawbi mifamda mahakna makadana hai minung silaitaba jungle gi sana sakadaba lichat asi tha asigi hokiba tang amagi nungthilda lekai asigi asong mama pha amada thokibani mima nadrabi nupi macha adubu sahi su yamlaba masu phanglaba miyoy asina nataba lichat chatlaba matung asong mama phamda hundokduna thamlambadagi lekai gi miyoy singa thengnarakibani matu sonba madi karisu torakpa ngamloi haibagi mawongda chathakiba thodok asigi maral yajaduna police ta sangjaqraba Muhammad Rafizuddin Elias Muthibu logi oiba action lokhutuna mapunsi chupa jail da thambiu hiramasida lamdamasta asum bagidamak leiriba tongan ba CSO sing club organization amadi miyamna miyeng sangbiduna thaudo asigi asumba wayal phanganaba honabada mateng pangbiu loinana BJP lenga asigi lusing liba CM na akhanaba miyeng sangbiduna thaudo asi matungda mungthoktanaba thorang paikhatbiu haina su TS Akbar Khana phongdorakhi Moijing Thobal mayum lekaida leiba MD Rafizuddin Elias Muthi son of Mahi Thobal mayum lekaina sahi tara nithoi khakta ngai ribi nupi masa miyam gasu miman nadrabi amabu nupi oibigi ijatpu temsing na bikre thodok asida chenariba Rafizuddin Muthi police ta sangjarakre matang asida Manipurda leiriba CSO club organization Maira Paibi Punamakna Matiang Pangbinaba GSC ki Maikaidagi Nolukchari Sivasena Manipur State ke President M Tombina haikre miha thina hatok pikraba abon maigi JSC ga sarkar yana kiba puraktuna asiba jang laukiba asida lengak asibu thagalakli wafam asing asi babu prada leba Sivasena office da pangthokpa paumi singa unabada mahakna phongdokibani mahana makataraduna abo maigi mishida kanagumba political party kharana lamdamasigi chief minister ama oiriba leader amabu karem kathaina bagi mawongda pangangda ngangliba yamna lebak macha taba watpagi khudamni masi Siva Sena na condemn tawi lakadar balesingani kunithoi general election da party asigi candidate tarani thoi puthokadari basida party asigi center leader sing unanaba ngasi miyoi nipana saba team ama imphal thadok lagani aduga election da party ki thadokadari ba candidate sing da karamba thodang pangthokadage haibadusu khananenagani election sida festival gi mawongda chakcha haijanabagi mawongda chathanarakli basi matau karamna thengnagadage haibadusu khananenagani hairi अखोई इलेक्शन कमीशन ऑफ इंडिया की गाइडलाइन की मखादा अखोई डेमोक्रेसी ऑफ द कंट्री मोइना अखोई इलेक्शन से अखोई थेंगना से अखोई मणिपुर लेबो पॉलिटिकल पार्टी पुनमुक्ता अखोई सिमा थमजनिंगे तसेंग हुजिक मणिपुर लेबा अखोई की गवर्नमेंट सिसु अखोई की लोइनमक प्रजाना पेनबा की वफमदा थबक तौब ngambनते अदो ओपोजिशन ngangi बिदुसु याम सिंग हर कांदा government and to winding the way the way I do issue not an issue Shagalaga a quiggy yam a quiggy carino amok quiggy Santi late Tabaleva amok winning a Honabagi Tabokse Mashimadi acquaintment with democratic lines the Mashima totally acquaint Mashima accept West Bengal Chief Minister Mamta Banerjee State Assembly member amo inangasi Governor Jagdeep Dhankar na wasak lohon kre Bhabanipur Bipolar State Sit adugi di record oina vote Lising yang kini pansani pan kuntra manga henduna vote ka kibi Banerjee Bengali da wasak lauki March April Assembly election da BJP gi Sobendu adhikari gi khutta maithi krabagi matungda Chief Minister gi seradu mangdana ba mahak mikhal da mai pak pa haibasi tangai fadaba mani Nauna khalaba TMC legislator Zakir Hussain amasung Amirul Islam su wasak lauki Jangipur dagi Zakir Hussain na mahaki lambadagi vote Lising Maudrani Toy Jamri Marpu Hena Punky Amirul Islam na Samsagar Sitagi Bot Lising Kuntaru Sahum Drampan Henduna Kakibani Uttar Pradesh ki Lakhimpur Kheri da thokiba Longmi Mari amasung journalist ama garina taknun sikibagi case ta mara leire hairiba Ashish Mishra bu phananabagi matik chaba evidence leitabadagi phadribani haiba wafam police na haiki
Lucknow Inspector General of Police Lakshmi Singh na haikibada miyamna police ta karigi mateng pidribano video adu makhoida piu sathiraba thodok adu thokiba numit mangani Suro Pavada Karigi Mara Lairaba Mui Padribano Haina Hangba Wahangi Pakum Oina Wapamasi Pondo Kibani. IGP Namakata Haikibada Masi Complex of a Kiasamani Investigation Tauraba Bada Matam Jankigani Post Mortem Matungina Haksang Singaduda Kulaina Sokibagi Kudam Pangde Mapamadudagi Cartris Anidi Police na Lokatki Haiki Union Minister Azay Mishragi Masani Pa Asis Misrana Tauba Gariaduna Santi Oina protest of Nulay Jabalomi Singadu Thousand Kibani Hairi Kes Aduga Marilena Mio Anibudi Wahang Pong Zatakre Haiki Asis Misrabu Wahang Pong Itamak Laknaba Saman Takre Hairi Marak Asida like Hidrabasing Imung Singda Lupa Lak Nipu Manga Pigani Haina Uttar Pradesh Gamena Lautokre Haujarabada Maroya Pamukana Pijari Bisnupur District Hospital da Nauna Chaba 500 LPM Medical PSA Oxygen Plan ngasi Prime Minister Narendra Modi na online gi kuthang da sangaduna miyam da kusina kre Saini School Impal Inkhat Kiba Sahi Yankai Surakpagi Sana Pudong Bagi Thorong ngasi Pangthokre Girls Hostel Sanaba Urep Uyung Tamkre International Sanamahi Jan Students Association Kanglai Park Malem Sanamahi Lining Mahiroi Lukki Nipalak Suba Foundation De Thoram Pangthokre Loyana West Bengal Chief Minister Mamta Banerjee bu State Assembly gi member ama oina ngasi wasak lohankre ngasi de paudam pijaba matang ngase loisinjare miyeng tabiri basingbu kurumjari Yum